ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯇꯣꯃꯥꯜꯗꯤ ꯃꯥꯡꯒꯣꯜꯗ ꯄꯣꯊꯥꯍꯜꯂꯒ ꯊꯦꯝꯕꯅ ꯂꯥꯏꯒꯤ ꯊꯧ ꯇꯧꯒꯗꯕ ꯃꯐꯝꯁꯤꯡꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯀꯥꯏ ꯃꯤꯁꯨ ꯈꯔ ꯈꯔ ꯂꯥꯛꯅꯔꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯥꯕꯨꯗꯤ ꯀꯟꯅ ꯁꯥꯕ ꯑꯣꯏꯗꯦ, ꯅꯣꯡ ꯃꯪꯕꯗꯧꯅꯁꯨ ꯇꯧꯔꯤ꯫ ꯃꯤ ꯈꯔ ꯈꯔ ꯂꯥꯛꯅꯕꯗꯨꯗ ꯇꯣꯃꯥꯜꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯤ꯫ "ꯏꯕꯨꯡꯉꯣ, ꯏꯃꯧꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯎ꯫" ꯊꯦꯝꯕ ꯇꯣꯃꯥꯜꯅ ꯊꯥꯖ ꯀꯧꯊꯣꯔꯛꯎ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯀꯧꯕ ꯆꯪꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯊꯋꯥꯏ ꯆꯪꯂꯤꯕꯅꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯊꯥꯖꯗꯨ ꯃꯊꯟꯇ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯕꯁꯨ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯕꯅꯤ ꯍꯥꯏꯅ ꯊꯦꯝꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯍꯩꯃ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯧꯗꯨ ꯀꯧꯔꯛꯂꯣ ꯍꯥꯏꯕꯅꯤꯅꯦ." "ꯃꯥꯃꯥ, ꯍꯣꯏ." ꯊꯦꯝꯕ ꯃꯔꯩꯒ ꯇꯠꯂꯤ ꯇꯠꯂꯤ ꯈꯨꯝꯂꯤ꯫ ꯃꯥꯅ ꯆꯪꯕ ꯀꯤꯕꯒꯤ, ꯄꯥꯈꯠꯄꯒꯤ, ꯆꯪꯅꯤꯡꯗꯕꯒꯤ ꯂꯩꯔꯝꯕꯗꯨꯗ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯂꯤꯕꯅꯤ꯫ ꯊꯦꯝꯕꯗꯨ ꯇꯟꯅ ꯇꯟꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯕꯒ ꯅꯨꯄꯤ ꯑꯃꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄ ꯇꯥꯔꯛꯏ꯫ ꯊꯦꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯅ ꯂꯦꯞꯈꯤꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯊꯦꯝꯕ ꯂꯦꯞꯂꯝꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯥꯎꯅ, "ꯍꯦ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤ, ꯊꯋꯥꯏ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯅꯦ ꯍꯣꯠꯅꯔꯤꯁꯦ꯫ ꯃꯌꯥꯝꯁꯤ ꯁꯤꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯗ ꯉꯥꯎꯁꯤꯟꯅꯅꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯆꯪꯂꯦ ꯈꯪꯉꯦ꯫ ꯑꯩ ꯑꯃꯨꯛ ꯀꯤꯍꯟꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯀꯤꯕꯤꯗ꯭ꯔꯦ, ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦꯀꯣ, ꯁꯠ ꯁꯠ ꯊꯣꯛꯂꯛꯆꯧ." ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯥꯎꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯇꯣꯃꯥꯜꯅ ꯊꯦꯝꯕ ꯃꯊꯟꯇ ꯊꯣꯛꯂꯛꯄ ꯎꯕꯗ, "ꯂꯥꯛꯍꯧꯔꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯃꯥ, ꯂꯥꯛꯂꯅꯤ ꯍꯥꯏꯔꯝꯂꯕꯅꯤ." "ꯍꯩꯃꯥ, ꯅꯪꯒꯤ ꯃꯗꯨꯒꯤ ꯈꯨꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯃꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯣꯏꯕꯒꯤ ꯇꯝꯅꯖꯕꯅꯤ꯫ ꯊꯋꯥꯏꯒꯤ ꯍꯧꯅꯕꯤꯗꯨ ꯃꯤꯅꯝ ꯇꯥꯕ ꯌꯥꯗꯕꯅꯤ ꯃꯣꯏꯗꯤ꯫ ꯃꯅꯥꯛ ꯆꯪꯂꯒ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ?" "ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯃꯥꯃꯥ, ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯀꯤꯃꯟꯗꯅ ꯊꯣꯔꯛꯑꯕꯅꯤ꯫ ꯃꯥꯏ ꯂꯥꯛꯆꯔꯅꯤ, ꯊꯋꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯝꯂꯅꯤ." "ꯏꯍꯦ, ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯃꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯀꯧꯔꯒꯦ." "ꯍꯣꯏ ꯃꯥꯃꯥ, ꯃꯥꯃꯅ ꯀꯧꯕꯤꯔꯣ, ꯑꯩ ꯇꯜꯂꯦꯕ." "ꯍꯣꯏ ꯍꯣꯏ, ꯃꯌꯥꯝꯁꯨ ꯑꯅꯝꯕ ꯂꯥꯛꯂꯦ꯫ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯃꯉꯥꯜꯒ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ." ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯍꯣꯏꯅꯦ ꯃꯥꯃꯥ, ꯅꯣꯡꯁꯤꯕꯨ ꯇꯥꯔꯛꯂꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯅꯤꯗ꯫ ꯃꯌꯥꯝꯕꯨ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯔꯛꯂꯕꯁꯨ ꯊꯧꯁꯤꯗꯗꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤꯁꯤ꯫ ꯅꯣꯡ ꯆꯣꯠꯂꯕꯁꯨ ꯃꯌꯥꯝꯅ ꯉꯁꯤꯗꯪꯗꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯊꯋꯥꯏꯁꯤꯅ ꯇꯧꯔꯛꯄ ꯎꯠꯂꯛꯄ ꯃꯑꯣꯡ ꯃꯇꯧꯗ ꯑꯀꯤꯕ ꯀꯌꯥ ꯎꯠꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯑꯀꯤꯕ ꯄꯨꯝꯕꯗꯨ ꯐꯥꯊꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤꯁꯨ ꯐꯅꯕꯅꯤ ꯇꯧꯖꯔꯤꯕꯁꯤ." ꯑꯍꯜ ꯑꯃꯅ, "ꯍꯣꯏꯗ ꯍꯣꯏꯗ, ꯏꯕꯨꯡꯉꯣ ꯃꯥꯏꯕꯅꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯇꯧꯁꯤ꯫ ꯑꯩꯈꯣꯏ ꯈꯥꯡꯖꯒꯦ꯫ ꯏꯕꯨꯡꯉꯣꯕꯨ ꯃꯨꯟꯅ ꯈꯪꯖꯩ꯫ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯃꯌꯥꯝꯁꯨ ꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯊꯥꯒꯠꯄꯒꯤ ꯋꯥꯍꯩꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯦ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯇꯣꯃꯥꯜ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛ ꯆꯥꯎꯅ ꯂꯦꯞꯄꯤꯔꯤ ꯈꯟꯗꯨꯅ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯨꯜꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯅꯕ ꯇꯧꯖꯔꯒꯦ." ꯃꯌꯥꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ꯫ ꯄꯨꯖꯥ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯊꯦꯝꯕꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯐꯝꯂꯝꯃꯤ꯫ ꯇꯣꯃꯥꯜꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯗꯥꯏꯔꯦꯟ ꯃꯁꯥꯅ ꯇꯞꯅ ꯇꯞꯅ ꯀꯟꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯃꯈꯣꯜ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯈꯔ ꯀꯤꯒꯟꯕ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯉꯥꯟꯕ ꯅꯨꯡꯊꯤꯟ ꯑꯣꯏꯔꯕꯁꯨ ꯀꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯀꯤꯅꯗꯨꯅ ꯀꯣꯟꯁꯤꯟꯅꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯊꯦꯝꯕꯗꯤ ꯀꯤꯔꯕꯁꯨ ꯍꯥꯃꯨ ꯍꯥꯃꯨꯒꯤ ꯃꯑꯣꯡꯗ ꯀꯤꯔꯝꯕ ꯃꯥꯅ ꯊꯣꯡꯂꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫
ꯊꯥꯖ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯅꯍꯥꯟꯃꯨꯛ ꯊꯦꯝꯕꯅ ꯎꯈꯤꯕ ꯊꯥꯖꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯃꯥꯏꯒ ꯏꯆꯦ ꯆꯦꯈꯥꯏꯕꯗꯨꯅꯤ꯫ ꯐꯤꯚꯝ ꯊꯤꯔꯕ ꯃꯑꯣꯡꯗꯨꯗ ꯊꯣꯡꯗꯨꯗꯒꯤ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯌꯥꯒ ꯂꯥꯎꯅ ꯀꯥꯔꯒ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯃꯈꯨꯠꯀꯗꯨ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯊꯦꯛꯈꯩ ꯀꯨꯟꯊꯔꯒ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯖꯅ ꯇꯧꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯑꯀꯤꯕꯒꯤ ꯁꯛꯐꯝꯅꯤ꯫ ꯃꯗꯨ ꯎꯕꯗ ꯈꯔ ꯀꯤꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯈꯔ ꯀꯤꯒꯟꯗꯕ ꯃꯤꯁꯤꯡꯗꯨꯅ ꯀꯤꯔꯤꯕ ꯃꯌꯥꯝꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯌꯥꯝ ꯂꯥꯎ ꯈꯣꯡꯅꯔꯤꯕꯗꯨ ꯊꯥꯖꯗꯤ ꯇꯥꯔꯒ ꯍꯦꯟꯅ ꯗꯨꯝ ꯃꯌꯥꯝꯗꯨꯗ ꯀꯤꯅꯕ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯍꯜꯂꯤ ꯈꯪꯍꯜꯂꯤ ꯃꯌꯥꯝ ꯑꯗꯨꯕꯨ꯫ ꯊꯦꯝꯕ ꯊꯥꯖꯒꯤ ꯃꯑꯣꯡꯗꯨ ꯎꯁꯤꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯜꯂꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝ ꯃꯥꯏꯕꯒꯤꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯌꯦꯛꯂꯤꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯒ ꯐꯝꯍꯜꯂꯤ꯫ ꯃꯗꯨꯗ ꯐꯝꯂꯨꯕꯗꯒꯤ ꯊꯥꯖ ꯃꯥꯅ ꯎꯍꯜꯂꯝꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗꯨ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯔꯝꯗꯦ꯫ ꯇꯣꯃꯥꯜꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯕ ꯋꯥ ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯗꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯊꯥꯖꯅ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯍꯦꯛ ꯂꯩꯕꯒ ꯊꯥꯖ ꯉꯁꯥꯏ ꯎꯔꯝꯕ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯨꯝꯅꯒꯤ ꯊꯥꯖꯒꯤ ꯁꯛꯐꯝ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯅꯁꯥꯒꯤ ꯇꯧꯒꯗꯕꯁꯤ ꯍꯥꯟꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯂꯩꯇꯗꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯇꯝꯅꯁꯜꯂꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯖ ꯂꯨꯛꯊꯔꯒ ꯂꯩ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯦꯝꯕꯗꯤ ꯇꯣꯃꯥꯜꯅ ꯊꯥꯖꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯌꯥꯝ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯕꯤꯒꯅꯨ, ꯀꯔꯤꯁꯨ ꯅꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯣꯏꯌꯦ꯫ ꯃꯌꯥꯝꯁꯨ ꯇꯣꯃꯥꯜꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯒꯤ ꯈꯔꯗꯤ ꯅꯦ ꯇꯥꯖꯔꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯐꯝꯐꯝꯗ ꯂꯦꯡꯗꯅ ꯐꯝꯅꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯅ ꯉꯁꯥꯏ ꯇꯣꯃꯥꯜꯅ ꯉꯥꯡꯕꯗ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯇꯕꯗꯨꯗ ꯊꯦꯝꯕꯅ ꯀꯩꯗꯧꯔꯕꯅꯣꯅ ꯈꯟꯖꯩ꯫ ꯇꯣꯃꯥꯜꯗ ꯍꯪꯗꯤ ꯍꯪꯂꯨꯕꯗ ꯐꯠꯇꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯍꯪꯗꯦ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ꯫ ꯑꯩ ꯊꯋꯥꯏ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯗꯤ ꯐꯣꯡꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯑꯃꯃꯝꯇ ꯄꯥꯏꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯔꯣꯏꯕꯗ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝꯗꯨ ꯄꯥꯏꯗꯨꯅ ꯁꯣꯛꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯊꯥꯖꯒꯤ ꯃꯀꯣꯛꯇꯒꯤ ꯃꯉꯛ ꯐꯥꯎꯕ ꯅꯥꯟꯊꯔꯛꯏ꯫ ꯃꯗꯨ ꯍꯦꯛ ꯅꯥꯟꯊꯕꯒ ꯈꯔ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨ ꯃꯃꯤꯠ ꯈꯥꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯇꯧꯗꯨꯗ ꯀꯤꯕ ꯍꯧꯔꯛꯏ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯈꯣꯏ ꯇꯣꯃꯥꯜꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯊꯧꯕ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏꯁꯨ ꯃꯥꯏꯕ ꯀꯨꯂꯍꯣꯏꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯥꯕꯅ ꯑꯊꯧꯕꯗ ꯀꯣꯜ ꯇꯧꯗꯨꯅ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯄꯨꯡꯁꯦ ꯊꯦꯡꯈꯤꯅꯤ, ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣꯏ, ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯈꯤꯕꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯈꯤꯕꯒ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯎꯠꯂꯤꯕ ꯃꯇꯧꯗꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯇꯥꯛꯂꯤꯕꯔꯥ? ꯁꯣꯝꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯨꯔꯨ ꯎꯡꯂꯒ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯎꯡꯂꯝꯂꯒ ꯊꯥꯖꯒꯤ ꯇꯨꯡꯗꯒꯤ ꯃꯁꯥꯗꯨꯗ ꯍꯨꯝꯖꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯎꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯝꯗꯦ꯫
kari karino khara solaga sor sangna sangna khontaduna Tomal mamit tapna panglai. Tomal do thajada munni yengi thaja sunga sai luktharaga laikhiwa adudagi non khalakpa natte. Hairo hawjikti nangi apamba do mayamna nangi waribu taningduna ngairine. Nangi awaba pumbadu ngasidi mayamna kokhanbirage khanna ngairi. Thaja mamadi non khalakpa natte. Ai hawjik ai wari liba yade. Madu karigino? Ai ki tungda leiriba makhoi buhana maiva kulagi manakta thakho natrabadi makhoina ai wasingse soidana maiva kulada tamkigani. Madugidi kaisu khanganune maiva kulavu yaningdrava thawai ngaktani makhoina kaisu tamloi. Nate makhoigi marakta maiva kulavu ningba thawai yauri aduna makhoina soidana tamkigani. Fare asi haiduna Tomalna laigi potlam singduda mamit amuk usinduna murum sonba horai. Madu sonba horakpadagi ngasai makai thajabu senariwa thawai mayamdu lau khongba horai. Khonjel mayamduna mafamduda leiriwa mioi singdu hanadagi kharaga kiramwaga masakti udana lau khongwa kappa nokpa mayamduda kiraduna kapfa fawwa yaunaragle. Tomalsu mayamdu kire khangladuna mamittu panglaklaga akoivada lau khongliwa kapliwa khonjelomdu tamna tairen masaduga khujaiduga paiduna machinda murum solaga akoivaduda tairen masadu khiktuna chaithoklami. Madu hek chaithokpadagi lau khonglamba mayam adu chap lepkhre. Tomalsu changlaktuna yare hawjikti mayam ningthina leibiro. Mayamsu makhon mawa tarakthrawaduda kaisu tawroi khaladuna tumina amuk hanagum leinakre. Tomalsu magi famfamda changduna famkhre. Themwasu ngasaidagi tawrwasing adu masu kiravani adubu thajada adum yengduna leirami. Thaja handakti mamaidu tapna nonkhalai. Mayamdu thajana nonkhalakpadu ngasaidagi ngaiduna leinaramlivani. Thajana nonkhalakpa matamdadi mayamdu pungakngakduna maya kaba makai yengduna leinakre. Khara amadi kiwasu yaunari angakpagi mataududa themwasu amani masu thajada munna yengduna maya karga laikre. Mayamna ngakna yengnarivadu atai karigisu natte. Thajagi mahutta yamna masak nungsibi ingtapna monghadana masak matau fajabi amagi sakfam ama oiduna leirambadu ubudani. Khara amanadi nupi adubu masak khangba yaunarivani. Sikrava mabu matau karamna thoraklivanu haina kinari. Khara amana sakfamdu uraga kappasu yaunarai. Makhoi mayamna ngaknariwa kinariwa nupi adubu ubada kapnarivadu nupidu atai kanasu natte. Thajada thawai changduna leiriwa langlen masamak masagi sakfamda thoraklivani. Somdana khava amadi athauba maiva kulagi mayum yuksilakle. Maiva kula hoiga themvana leireva khuladuga wangmani. Makhoina laklivadu atai karigisu natte. Moina kula hoida mamangda chatluba matamda ngasigi numit asida lai khurumlaga makhoigi dasa pumba koklani amadi maiva Tomalnasu thawai adu lairamlenda chathankhrani. Aduna makhoisu lai khurumsi haina kौबगी ओइरमी. अदुबु मखोइगे दसादु कमदौना कोकदौरिवा करी थोकनी हाइवा तंबा ngamde. Langlengi thawaiना मखोइदा सोकवा ngamhandriवा जंत्रदुना मतौ करमना लौथोखनगनी अमदि मखोइबु कमदौना langlengi thawaiना लमन खुंबा ngamगदौरिवा कुलना मतम कुइना थवाई अदुबु फाजिलगा थमलुरगा हौजिकना करीगी मयाई चमहलकलिवा कुलना करी हाइरगा जंत्र अदुबु लौथोकपा पुमनमक्सी मखाताना तामिनसी. Kula mangonda famduna leiri magi sakfamdu kiba pakhatfagi sakfamgi maongni leiriba adu. Thongalta athauwa khava changlakpadu ufda kula hanagi sakfamdu thak oli.
ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯅꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯈꯥꯕ ꯍꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯗꯨꯅ ꯀꯨꯂꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯁꯤꯕꯨ?" "ꯑꯩꯕꯨ ꯅꯣꯏꯗ ꯍꯥꯏꯈ꯭ꯔꯕꯗꯥꯏꯅꯦ?" "ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯗꯦ." "ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕꯅꯣ? ꯑꯩꯅꯕꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯐꯠꯇꯅꯕ ꯍꯣꯠꯅꯈꯤꯒꯗ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯃꯥꯃꯥ. ꯃꯥꯃꯥꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯔꯩꯕ ꯊꯥꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯁꯤ ꯌꯧꯅ ꯍꯤꯡꯕ ꯉꯝꯍꯧꯔꯤꯕꯅꯤ. ꯃꯥꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯃꯥꯃꯥꯒꯤ ꯌꯨꯝ ꯀꯩꯒꯁꯦ ꯁꯨꯃꯥꯏꯅ ꯁꯥꯕ ꯉꯝꯖꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ?" "ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ. ꯍꯥꯟꯅꯗꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯗꯅꯤ ꯂꯩꯔꯝꯃꯤꯁꯦ. ꯏꯕꯥꯅꯤꯒꯤ ꯃꯇꯦꯡꯅ ꯁꯤ ꯌꯧꯕ ꯉꯝꯈ꯭ꯔꯤꯕꯅꯤ." ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯤ꯫ ꯀꯨꯜꯂꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯎꯕꯗꯨ ꯎꯠꯂꯨꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯐꯥꯊꯔꯝꯃꯤ꯫ "ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯤ ꯌꯧꯅ ꯃꯤꯔꯛ ꯇꯤꯟꯍꯟꯕ ꯉꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯄꯨꯡ 12ꯗꯒꯤ ꯈꯨꯔꯨꯝꯒꯗꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯣꯀꯣ. ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯌꯨꯝ ꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯃꯔꯝꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯊꯋꯥꯏꯗꯨ ꯊꯥꯒꯗꯕꯁꯤꯅ ꯄꯨꯡ 1ꯒꯤ ꯃꯇꯝꯗꯅꯤ. ꯑꯗꯨꯅ ꯅꯈꯣꯏ ꯍꯟꯕ ꯌꯥꯗꯦꯀꯣ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯥꯃꯥ? ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯌꯨꯝꯗ ꯊꯤꯀꯥꯒꯤ ꯄꯩꯁꯥ ꯐꯪꯕꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯂꯩꯍꯧꯔꯤ. ꯑꯗꯨꯅ ꯌꯨꯝ ꯍꯟꯗꯕꯗꯤ ꯌꯥꯔꯣꯏ." "ꯅꯪꯒꯤ ꯆꯥꯛꯂꯦꯟꯗꯨꯗꯤ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏꯅꯦ." "ꯌꯥꯔꯣꯏꯗ ꯃꯥꯃꯥ. ꯈꯔ ꯉꯟꯇꯥꯅ ꯇꯧꯁꯤ. ꯑꯩꯈꯣই ꯆꯥꯛꯂꯦꯟꯗꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ." "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯉꯟꯅꯕꯨꯗꯤ ꯌꯥꯏ. ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯈꯨꯗꯣꯡ ꯊꯤꯒꯅꯤꯅꯦꯍꯦ." "ꯀꯩꯅꯣ ꯃꯥꯃꯥ? ꯃꯥꯝꯅ ꯊꯣꯛꯄ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯃꯄꯨꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯀꯨꯜꯂꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯇꯣꯃꯥꯜꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ, "ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ." "ꯑꯗꯨꯅꯤꯗꯅ, ꯄꯩꯁꯥꯅ ꯅꯃꯥꯡꯗ ꯂꯩꯔꯒꯕꯨ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯕꯅꯣ?" ꯈꯥꯕ ꯑꯊꯧꯕ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ꯫ ꯀꯨꯜꯂ ꯇꯟꯖꯥꯁꯤ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕꯗ ꯆꯞ ꯆꯥꯔꯅꯤ ꯈꯜꯂꯦ꯫ "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠꯁꯨ ꯉꯜꯂꯤ. ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯏꯔꯛꯀꯦ. ꯅꯈꯣꯏ ꯅꯕꯥꯅꯤ ꯂꯩꯊꯣꯛꯂꯨꯔꯣꯀꯣ." "ꯍꯣꯏ ꯍꯣꯏ ꯃꯥꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯜꯂꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯏꯗꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯩꯕ ꯑꯊꯧꯕ ꯈꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯖꯒꯤ ꯃꯍꯨꯠꯇ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯥꯡꯂꯦꯟꯒꯤ ꯍꯤꯡꯂꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯁꯛꯇꯨ ꯊꯣꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯅꯔꯤꯕꯅꯤ꯫ ꯇꯣꯃꯥꯜꯁꯨ ꯊꯥꯖꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯤꯞꯆꯤꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ, ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯍꯥꯏꯔꯣ." ꯊꯥꯖ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ꯫ "ꯑꯩꯒꯤ ꯄꯦꯟꯗꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ." ꯊꯦꯝꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯔꯨꯔꯕꯅꯤꯅ ꯂꯥꯡꯂꯦꯟꯅ ꯀꯞꯂꯤꯕꯗꯨ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯕꯨꯕꯣꯛ, ꯃꯃꯥ, ꯕꯕꯥ, ꯅꯅꯥꯎ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯩꯕꯨꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯏꯅꯥꯎ ꯊꯥꯗꯣꯏꯕꯨꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯕ꯫ ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤꯌꯦ." ꯆꯍꯤ 8ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ "ꯕꯨꯕꯣꯛ ꯇꯨ, ꯍꯩꯃꯥ ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅ. ꯀꯅꯥꯅ ꯂꯩꯕꯤꯔꯛꯂꯤꯕ?" "ꯑꯗꯨꯕꯨꯔꯣ, ꯍꯥꯏꯔꯣꯏ. ꯃꯃꯥꯗ ꯅꯪꯅ ꯍꯥꯏꯗꯣꯛꯈꯤꯅꯤ." "ꯍꯩꯃꯥ ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪ ꯕꯨꯕꯣꯛꯇ ꯋꯥ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ? ꯋꯥ ꯂꯣꯠꯄ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ ꯕꯨꯕꯣꯛ, ꯑꯗꯣ ꯆꯦꯆꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤꯕ." "ꯆꯦꯆꯦꯅꯗꯤ ꯀꯩꯒꯤ ꯉꯥꯡꯗꯣꯔꯤꯕꯅꯣ?" "ꯑꯗꯨꯕꯨꯔꯣ ꯕꯨꯕꯣꯛ, ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯕꯗꯣ, ꯑꯗꯨꯗ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯗꯗꯥ ꯑꯃ ꯂꯩꯗꯅ, ꯑꯗꯨꯅ ꯆꯦꯆꯦꯒ ꯀꯣꯏꯅꯕꯅꯤ. ꯑꯗꯨ ꯗꯗꯥꯅ ꯁꯤ ꯂꯩꯕꯤꯔꯤꯕ." "ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ?"
ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ? ꯈꯪꯉꯤꯅ ꯆꯦꯆꯦꯒ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯗꯤ꯫ ꯃꯃꯥꯒ ꯄꯄꯥꯒꯗꯤ ꯈꯪꯕ꯭ꯔꯥ ꯃꯗꯨ? ꯃꯣꯏ ꯈꯪꯍꯟꯒꯅꯨ, ꯈꯪꯍꯜꯂꯗꯤ ꯐꯨꯅꯤ ꯍꯥꯏꯔꯤꯕ꯫ ꯈꯪꯍꯟꯒꯅꯨꯀꯣ ꯏꯁꯨ, ꯆꯦꯆꯦꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ, ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇꯦꯀꯣ, ꯕꯣꯕꯣꯛ ꯆꯦꯆꯦꯗ ꯍꯥꯏꯒꯦ꯫ ꯑꯗꯣ ꯕꯣꯕꯣꯛ, ꯑꯩꯅ ꯇꯝꯊꯣꯛꯄꯅꯤ ꯍꯥꯏꯅꯨꯀꯣ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯥꯡꯂꯦꯟ ꯆꯍꯤ 19 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯂꯥꯡꯂꯦꯟꯅ ꯆꯍꯤ 12 ꯁꯨꯕꯗ ꯄꯣꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯟꯅꯔꯝꯃꯤ꯫